वेलकम बैक मैम तराम नोक्से असी संडे नुमित लाइव थाबा अहुमलक सुबने हाइजिदा मैम की लकी ड्रो लिस्ट यावबंगे लाउथोकदबने अदो हुजिक लिस्ट लाउथोकजे हौद्रिङैदा मैम मी चंगकप अमता उदे संबिरो अदुगा आइना ngangiजे ताइ तादेदो हाइबिरो मी अमा चंगकपा हौग्रे मी अहुम चंगे मी मरी साउंड यामना सौवेना हाय साउंड ताबा नुंगाइतबा कमाइन तौगे अमता हाइबिरो आई सेमजरके हाय चाक चारबो nganthoi wahengbam चाक चाजरे साउंड जे नुंगाइतेना हाइजे कमाइन तौरिजानो फरब्रा अमता येंबियो साउंड यादे साउंड याद्रगना एयरपीस औपो उपतोइने सिगी माइक्रोफोन जिदा याद्रगना गुड मॉर्निंग ब्रो मॉर्निंग अदुदी साउंड की सिस्टम जे अमता सिलक्के मैम ngata ngaibiro रोमेन हुइड्रोम आई लाइव से हाना सेम भाईजे थार कान मैम ने याई यादे दो येंगा कांदा अदुदा हाइगा सेम दोइने अदुना मैम ngata kanto biro ngaibiramo ai live se sound yadi samjerake राजेश लुवांग साउंड यारबम थाबिरो याद्रगदी अमुक सेमक्के साउंड जे ताबा यारब्रा कमाइन तौरे यारे इगिदी अतई अमता हाबिरो मसा यादे हारमोइने राजेश नदी साउंड जे यारे ना हायरे साउंड दो ngangbा अमा यावे यादिम हो आई समझरागे सी उपजे यारे येंबि मैम साउंड दो खरमना साउंड यादी हायरे सी उपजे हुमांग याम सौवेन तौबने मैम यारबा साउंड यारबा यारे ना हायरे ngasai problem lema sound मैम यारबा येंबियो साउंड यारे को मैम याम नुंगाइजरे खरा हमने यारे खरा हमना साउंड से हम नुंगाइते अस कुमन थे मेडिसिन साउंड जे आइने वांगांग जे फजना तारबा येंबिरो हौजरा
ꯑꯁꯤ ꯊꯥꯔꯤꯕ ꯂꯥꯏꯚꯁꯤꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯂꯥꯏꯚ ꯊꯥꯕꯅꯤ ꯃꯃꯥꯡꯗ ꯋꯤꯛ ꯑꯅꯤꯒꯤ ꯂꯤꯁ ꯂꯥꯎꯊꯣꯛꯆꯈ꯭ꯔꯦ ꯑꯇꯩ ꯑꯇꯩ ꯂꯥꯏꯚ ꯌꯦꯡꯗꯕꯁꯤꯡ ꯆꯪꯕꯤꯔꯛꯑꯣ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯦ ꯁꯥꯎꯟ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯥ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯂꯥꯏꯚ ꯊꯥꯕꯁꯤ ꯃꯤ ꯍꯦꯛꯇ ꯌꯥꯝꯗꯦ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯁꯤꯌꯥꯔ ꯑꯝꯇ ꯇꯧꯊꯣꯛꯄꯤꯌꯣ ꯂꯤꯁ ꯂꯥꯎꯊꯣꯛꯄꯁꯦ ꯀꯣꯟꯅ ꯂꯥꯏꯚ ꯊꯥꯕ ꯌꯥꯎꯍꯧꯗ꯭ꯔꯦ ꯈꯪꯍꯧꯗ꯭ꯔꯦꯅ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦ ꯑꯩꯗꯤ ꯄꯤ ꯊꯥꯗꯣꯏ ꯑꯩ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯔꯦ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯖꯒꯥ ꯖꯒꯥꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯣ ꯂꯥꯏꯚꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯊꯣꯏꯊꯣꯏ ꯂꯣꯡꯊꯣꯛ ꯑꯩ ꯆꯥꯔꯦ ꯑꯩ ꯉꯔꯥꯡꯐꯧꯗ ꯊꯦꯡꯅꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯃꯌꯥꯝꯗꯣ ꯇꯝꯃꯛꯀꯦ ꯑꯕꯦꯊꯣꯏꯅ ꯋꯥꯔꯤ ꯑꯃ ꯍꯣꯔꯔꯒꯤ ꯑꯃ ꯊꯥꯒꯠꯄꯗꯣ ꯑꯗꯨꯗꯩꯗ ꯑꯩ ꯃꯃꯤꯡꯁꯦ ꯄꯟꯈꯤꯗ꯭ꯔꯥ ꯄꯜꯂꯣꯏꯗ꯭ꯔꯥ ꯃꯃꯤꯡ ꯄꯜꯂꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦ ꯃꯆꯤꯟ ꯊꯤꯔꯒ ꯀꯃꯦꯟ ꯄꯤꯔꯛꯑꯦ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩ ꯃꯃꯤꯡ ꯄꯜꯂꯒꯗꯤ ꯏꯀꯥꯏꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯊꯥꯒꯠꯄ ꯋꯥꯔꯤꯗꯨꯒꯤ ꯏꯄꯤꯁꯣꯠ ꯅꯝꯕꯔ 9 ꯑꯩꯒꯤ ꯂꯥꯏꯕꯛꯇꯣ ꯑꯗꯨꯗꯩꯗ ꯋꯥꯔꯤꯗꯣ ꯍꯧꯗ꯭ꯔꯤꯉꯩꯗꯁꯨ ꯁꯨꯃꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯦ ꯃꯃꯤꯡ ꯃꯆꯤꯟ ꯊꯤꯔꯒ ꯀꯃꯦꯟ ꯄꯤꯔꯛꯀꯅꯨ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯋꯥꯠꯂꯤꯅ ꯍꯦꯛ ꯂꯥꯎꯊꯣꯛꯄ ꯂꯣꯏꯈꯤꯕꯒ ꯑꯦꯂꯥꯡꯕꯝ ꯕ꯭ꯔꯣꯖꯦꯟꯅ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯕ ꯃꯤꯅꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯃꯆꯤꯟ ꯊꯤꯔꯒ ꯑꯃꯨꯛ ꯀꯃꯦꯟ ꯑꯃꯨꯛ ꯄꯤꯁꯜꯂꯦ ꯃꯥꯏꯗꯣ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯤꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯔꯒ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯥꯟꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯖꯔꯤꯁꯤꯗꯁꯨ ꯕꯤꯠ ꯍꯟꯕ ꯍꯥꯏꯕꯗோ ꯑꯣꯏꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯀꯅꯨ ꯁꯣꯝ ꯐꯅ ꯀꯩꯅꯣ ꯇꯧꯔꯝꯕ ꯑꯣꯏꯇꯥꯔꯁꯨ ꯃꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯤꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯃꯦꯟꯗ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯖꯗꯦ ꯃꯇꯨꯡ ꯊꯣꯛꯍꯟꯕꯤꯒꯅꯨ ꯂꯥꯏꯚꯁꯦ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯡꯗꯥꯡ ꯊꯥꯕꯤꯌꯣꯅ ꯍꯥꯏꯔꯛꯄ ꯑꯃ ꯌꯥꯎꯋꯦ ꯉꯔꯥꯡ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯛꯄꯅꯦ ꯑꯗꯣ ꯑꯩ ꯅꯨꯡꯗꯥꯡꯁꯨ ꯑꯃꯨꯛ ꯂꯥꯏꯚ ꯑꯃ ꯊꯥꯖꯈꯤꯅꯤ ꯍꯧꯖꯤꯛ ꯂꯤꯁꯁꯦ ꯂꯣꯏꯅꯃꯛ ꯂꯥꯎꯊꯣꯛꯑꯣꯏ ꯂꯤꯁꯁꯦ ꯌꯥꯝꯃꯦ ꯃꯤ 100 ꯈꯔ ꯍꯦꯟꯕꯅꯦ ꯑꯗꯣ ꯈꯔ ꯇꯪꯈꯥꯏ ꯑꯃ ꯂꯥꯎꯊꯣꯛꯑꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯨꯡꯗꯥꯡꯗ ꯂꯥꯏꯚ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯔꯣꯃꯦꯟ ꯍꯨꯏꯗ꯭ꯔꯣꯝ ꯁꯥꯎꯟ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯃꯥꯡꯒꯤ ꯂꯥꯏꯚ ꯌꯦꯡꯍꯧꯗ꯭ꯔꯦ ꯍꯣꯏ ꯃꯃꯥꯡ ꯂꯥꯏꯚ ꯌꯦꯡꯍꯧꯗꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤ ꯌꯦꯡꯕꯤꯔꯣ ꯅꯍꯥꯟꯈꯩ ꯏꯁꯥꯒꯤ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯒꯗꯕꯅꯦꯅ ꯍꯥꯏꯕꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯀꯥꯟꯗ ꯊꯥꯒꯠꯂꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯗ ꯀꯃꯦꯟ ꯑꯃ ꯄꯤꯁꯟꯕꯤꯔꯣ ꯑꯗꯨ ꯑꯣꯏꯗꯤ ꯁꯣꯝꯒꯤ ꯂꯤꯁꯇ ꯑꯗꯨꯝ ꯆꯜꯂꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯝꯗ ꯇꯥꯔꯒꯗꯤ ꯀꯃꯦꯟꯗꯤ ꯄꯤꯔꯛꯄ ꯋꯥꯔꯤꯗ ꯑꯗꯨꯒ ꯂꯤꯁꯇ ꯆꯜꯂꯣꯏ ꯃꯗꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯇꯧꯒꯗꯧꯔꯤꯕ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯅꯕꯦꯝꯕꯔ ꯐꯥꯔꯁ ꯋꯤꯛꯇ ꯇꯧꯒꯗꯕꯅꯦ ꯂꯥꯎꯊꯣꯛꯄꯁꯦ ꯂꯤꯁꯇ ꯌꯥꯎꯋꯤ ꯑꯩꯒꯤ ꯃꯤꯡ ꯍꯣꯏ ꯌꯥꯎꯗꯕ ꯑꯇꯩ ꯃꯌꯥꯝ ꯂꯩꯔꯝꯈꯤꯅꯤ ꯑꯗꯨꯒꯤ ꯃꯤꯡꯗꯣ ꯈꯪꯖꯤꯟꯕꯤꯔꯣ ꯑꯩ ꯂꯤꯁꯁꯦ ꯂꯥꯎꯗꯤ ꯂꯥꯎꯊꯣꯛꯅꯤꯡꯉꯦ ꯑꯗꯣ ꯃꯤꯁꯦ ꯈꯤꯇꯪ ꯋꯥꯠꯄꯁꯦ ꯃꯤ 18 ꯈꯛꯇꯪ ꯉꯥꯏꯔꯤ ꯉꯔꯥꯡꯁꯨ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯃꯤꯁꯦ ꯃꯌꯥꯝ ꯆꯪꯐꯝ ꯊꯣꯛꯄꯅꯦ ꯑꯗꯨ ꯂꯥꯏꯚꯁꯦ ꯌꯥꯝ ꯌꯦꯡꯕ ꯑꯣꯏꯗꯦ ꯍꯣꯔꯦꯟ ꯂꯥꯎꯊꯣꯛꯈ꯭ꯔꯀꯥꯟꯗꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗ ꯑꯩ ꯁꯦꯡꯗꯣꯛꯆꯒꯦ ꯍꯧꯖꯤꯛ ꯊꯥꯒꯠꯂꯤꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦ ꯁꯤꯗꯩꯗ ꯃꯌꯥꯝꯅ ꯁꯥꯡꯍꯟꯕꯤꯌꯨꯅ ꯀꯃꯦꯟꯁꯤꯗ ꯅꯨꯡꯇꯤꯒꯤ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯩ ꯅꯦꯔꯦꯇꯔ ꯑꯩ ꯏꯁꯥꯅꯗꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝꯗ ꯌꯥꯝ ꯁꯥꯡꯅ ꯇꯥꯍꯟꯅꯤꯡꯉꯦ ꯑꯗꯨꯗꯩꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯈꯛ ꯂꯩꯔꯦ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯃꯌꯥꯝꯗ ꯃꯁꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯐꯥꯔꯁ ꯑꯣꯏꯅ ꯁꯤ ꯁꯦꯡꯗꯣꯛꯑꯝꯒꯦ ꯍꯧꯖꯤꯛ ꯊꯥꯒꯠꯂꯤꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦ ꯔꯥꯏꯇꯔꯁꯤꯅ ꯅꯨꯡꯇꯤꯒꯤ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯇꯦꯛꯁ ꯑꯣꯏꯅ ꯏꯔꯒ ꯊꯥꯕꯤꯔꯛꯄꯅꯦ ꯑꯗꯨꯒ ꯇꯦꯛꯁ ꯑꯣꯏꯅ ꯏꯔꯒ ꯊꯥꯕꯤꯔꯛꯄꯅꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯤ ꯑꯃꯅ ꯅꯣꯡꯃꯗ ꯋꯥꯆꯞꯇ ꯇꯦꯛꯁꯁꯦ ꯀꯌꯥꯝ ꯁꯥꯡꯅ ꯐꯝꯃꯒ ꯏꯕ ꯉꯝꯗꯣꯏꯅꯣ ꯍꯥꯟꯅ ꯋꯥꯔꯤꯁꯦ ꯊꯥꯔꯛꯄ ꯅꯠꯇꯕ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯑꯦꯄꯤꯁꯣꯠꯀꯤ ꯆꯥꯡꯗ ꯏꯔꯒ ꯁꯨꯝ ꯊꯥꯔꯛꯄꯅꯦ ꯑꯗꯣ ꯃꯤ ꯑꯃꯅ ꯁꯣꯝꯅ ꯑꯣꯏꯇꯥꯔꯁꯨ ꯏꯕ ꯀꯩꯁꯨ ꯌꯥꯝ ꯉꯝꯃꯣꯏꯅ ꯊꯝꯒꯦ ꯑꯩ ꯑꯣꯏꯁꯨ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯥꯅ ꯏꯕꯒꯤ ꯆꯥꯡꯗꯣ ꯍꯥꯟꯅ ꯋꯥꯆꯞꯇ ꯇꯦꯛꯁ ꯑꯣꯏꯅ ꯏꯔꯛꯄꯅꯤ ꯌꯥꯝ ꯁꯥꯡꯅ ꯃꯌꯥꯝꯅ ꯇꯥꯅꯤꯡꯉꯤꯕ ꯆꯥꯡꯗꯨꯗ ꯏꯔꯛꯄ ꯃꯇꯝꯗ ꯉꯝꯗꯕ ꯂꯩꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯊꯥꯒꯠꯂꯤꯕ ꯋꯥꯔꯤꯁꯦ ꯃꯤꯅꯠ
ꯌꯥꯝꯃꯕꯗ 13 15 ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯊꯥꯖꯜꯂꯒ ꯂꯩꯇꯕꯅꯤꯅ ꯅꯨꯡꯇꯤꯒꯤ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯔꯛꯄꯅꯤꯅ ꯋꯥꯔꯤꯁꯦ ꯁꯥꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯅꯗꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯍꯟꯅꯤꯡꯉꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯩ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯩ ꯁꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯂꯥꯏꯚꯁꯦ ꯍꯧꯔꯕꯅꯤꯅ कमेंट पाहौदेना होरें कंप्लेन हेग लापने हयेंग विनर ओइबसिंग अदु मागी मागी मेल दा थाबिदुरा कंफर्म तौबी होइना राजेश लुआंग विनर ओइबदो आई लाइव थादोगा लाउथोक्सरकनी मागी ममिंग दो अदुगा लकी ड्रो जे ममांग दा अमगा तौगरे चैनल जिदा अदुगी मतमददी प्राइस से कमाई तौगी है मतमदा ट्रीसात अमम पी ट्रीसात सिदा असि मनिंगदा लैरिबा थेलिबा चे असिदा यारिबा चैनल की लोगो जे प्रिंट तौरगा मथक डायरी अमम हापे अदुगा इसा चलगा पीरुबने अदुमाइना तौगी अदो हंतक्ति कोविड 19 जे लैबनिना अदुगुम्बा पीबगी खुदोंग चाबदो लैगद्रा लैरोइद्रा तंबा ngamdre कगुम्बा ngamda targadi som lottery फावर मीदुदा ऑप्शन अनि खतक पीगनी फुरित ट्रीसात ओइना प्रिंट तौरगा पिरकपजे पामिब्रा नत्रगा अतोपा अमगा आइटम अमगा थमकनी अनिजिगि मनुंगदा लकी ड्रॉ फावर मीदुना अपामम खंजरनी अदु हें अपाव मीदुगा हाइनजरगे आई कमेंट जो खगा पारके होरेन हौगरदी कमेंट जे पाबे ते नंगौदे ममांगदा आइगी मिंग यावख्रब रोमेन हुइड्रोम ममांगदा थागिबा लाइव सिंगदुदा अमता संगगा लाइव से अनिरक सुग्रबने लाइव अनिरक तुदा मिंग लोय लाउथोख्रबने अदुगा ngasi लाउथोरक्तोइसिना ममांगिदा लाउथोकपदा वाट लौबजिंगे लाउथोरक्तोइजे अदुना लाइव ता चंगा कांदा अदु हारक आइना फाक्तोक फाक्जिन तौरगा येंगबदो मदु खुदोंग चाजद्रे ममांगदा थागिबा लाइव अनिदो येंगबिरो अदुदैदा इसागी मिंग यावदेदो खंगबिरनी अदो ओके हुजिक लिस्ट से लाउथोकपा हौबा यारब्रा मीदी याम चंगक्ते अदुना लिस्ट से लाउथोकतबने हौरजे हाइतारदि लिस्ट से लाउथोकपा हौरगे गांधी एलांगबम हौर होय हौजरागे दैना लेथांग आईदी यारे तेल चपचारे होय मयाम वारी तेनबगी सेंगतोकसगरे वाराव बिरनु हजु हजु WhatsApp की खुथांगदा नुंतीगी थारपना मरम मोरगा वारीजे सांगना हापा ngamdre मसी प्रॉब्लम अमा ओइरेंगोंदा मयामना जु नुंतीगी हाइरे आइजु नुंगाइजदे वारी हापा मतमदा अदो हौजिक लाइव से मी याम बदी ओइदे अदो हजु लिस्ट से नहानगे दुमाइना तरा तरा लाउथोगे अदुगा मयामगी कमेंट अमुक पाबा दुमाइना तौरगे नहान लाउथोखिबजे लिस्ट सीरियल नंबर जे केनोदगी हौगिबनी 308 तगी हौगदबा सिबो लाउथोख्रब माले अबुंग हायरगा माई फोन नंबर हापनी मागी सीरियल नंबर जे 308 हाबदी 308 अदुगा मथंगदा 309 दा सनाथोय लौखाम ना सीरियल नंबर 309 लेरे सीरियल नंबर जे पलारोगे अदुम हाइदरगे सीरियल नंबर 310 संगलेन मयुम संगीता देवी अदुगा सीरियल नंबर 311 मेमचा देवी कमेंट याम पिबिरकमनी मेमचा देवी हारजे मथंगदा सीरियल नंबर 312 कैसाम जेसी नुंतीगी कमेंट पिबिरकमनी कैसाम जेसी यारिबा खोगी सिस्टर जे मागी सीरियल जे 312 मथंगदा 313 दा इता लेमा पोपम अदुगा सीरियल नंबर 314 किशन येनसेंबम अदुगा सीरियल नंबर 315 हैसनाम स्टेफी देवी मथंगदा सीरियल नंबर 316 दा मीराबाई ओइनाम अदुगा सीरियल नंबर 317 बिग गेमिंग एना हांगबने मागी सीरियल नंबर 317 दा लरे सीरियल नंबर 318 दा लाइसम बिना अदुगा सीरियल नंबर 319 दा हेरोजित जुमनाम अदुगा सीरियल नंबर 320 दा मचन खांगेबम हाइजु ngarang hanju कमेंट लेप्तन बिबिरै थैंक यू आई सिदैदा मु ngatang lepsagi mayamgi hojik lakpa कमेंट दं पाजरके थोइथोइबा लोंजम ब्रो लिस्ट ता यावग्रबो थोइथोइबा लोंजम नंगी लिस्ट ममांगी लाउथोकपदा यावग्रबनी अदुदा चेक तौबिरो
ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯀꯃꯦꯟ ꯂꯥꯏꯚ ꯊꯥꯕ ꯍꯧꯕꯗ ꯀꯃꯦꯟ ꯄꯤꯕꯤꯔꯝꯕ ꯄꯤ ꯊꯥꯗꯣꯏꯑꯅ ꯑꯃ ꯌꯥꯎꯈꯤꯕꯅꯤ ꯄꯤ ꯊꯥꯗꯣꯏꯒꯤ ꯂꯤꯁ ꯌꯧꯔꯛꯑꯦ ꯃꯈꯥ ꯆꯠꯊꯖꯔꯛꯑꯒꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 321ꯗ ꯄꯤ ꯊꯥꯗꯣꯏ ꯅꯪꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯁꯤꯅꯤ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 322ꯗ ꯂꯥꯟꯖꯝ ꯁꯨꯖꯥꯇꯥ ꯆꯅꯨ ꯃꯊꯪꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 323 ꯄ꯭ꯔꯦꯝꯀꯥꯟꯇ ꯅꯥꯎꯔꯦꯝ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 324 ꯅꯤꯡꯊꯧꯖꯝ ꯔꯣꯃꯤꯇꯥ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 325 ꯔꯣꯃꯤꯇꯥ ꯁꯣꯏꯕꯝ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 326 ꯔꯟꯕꯤꯔ ꯏꯔꯣꯝ ꯁꯦꯔꯤꯌꯦꯜ ꯅꯝꯕर 327 ꯔꯨꯏꯁ ꯈꯥꯟ ꯑꯅ ꯂꯩ ꯃꯥꯒꯤꯁꯦ ꯑꯗꯨꯒ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 328ꯇ ꯂꯩꯔꯤꯁꯦ ꯕꯤꯛ ꯒꯦꯃꯤꯡꯁꯦ मागी कनो लिस्ट से सोना कंदा ममांग दे सोम यार में दुना मागी जे हान बगी 317 नुम ओजरे लिस्ट से अनिर हंजन बा यार में बिग गेमिंग जे मसी जे मा अतोपा मथंगी दा तोरगा सिंजरा अगे बिग गेमिंग नंगी सीरियल नंबर जे हमका हाइजरके होय हायिंग चाहिए नदनबा serial number 317 दनी नंगी जे अदुगा serial number 329 दा प्रेमजित सागतपम अदुगा serial number 330 दा ngatem मोमोता है ngatem मोमोता जो कमेंट ना बिबिरे दो आई सिदोंग लेक के दो लिसोंग पाथोक चरके कमेंट लोंग पारके थैंक यू ब्रो पिथारोय वेलकम मचा थोय लाइव थाबा थेंगनरे नुंगाइजै थैंक यू गांधी करी ड्रो नो आईगी लकी ड्रो जे करीगी ड्रो नो हंगे गांधी निथौजम अतई दी खंगबने सोंगी खल्ला हाइजरके चैनल असि तौरपदगी सही अमा फारकपगी एनिवर्सरी की नुंगाइबा फोंतोकपोइना लकी ड्रो अमा तौजबनी हाइबा लकी ड्रो की नियम जते मनते चैनल असिदा अहानबदा सब्सक्राइब तौबिगेदबनी सब्सक्राइब तौर मतुंगदा थागलिबा वारी सिंगजिदा कमेंट अमा पिबिरकदबनी पिदा मतमदा इसागी सीरियल नंबर लिस्ट अमा नंबर जे करम कानबो लॉटरी की एंट्री जे चंगबा यागे हाबा मतमदा हौजी चटलिबा था अक्टोबर की लास्ट वीक सिबौता कमेंट सब्सक्राइबर ओरगा कमेंट पिरकपा मींगैदो चंगबा लॉटरी से यावबा यारनी अदुगा लॉटरी जिना नवंबर की फर्स्ट वीक ता हाइबा लॉटरी जे पांथोकदबनी ज्ञान तारमनेना खल्ले अदुगा मखा सीरियल नंबर अमुक कई निमित्त अमुक लाइव था मथंगी संडे दा अमुक लाइव थारकनी संडे खुदिंग की लाइव से सथरकदबनी अतई मतम थारो प्रेमचंद मेते हाय ब्रो होय हाय ब्रो लिस्ट मखा सथरगे सीरियल नंबर हौजिक जौगिबदो 330 दा नाथेम मोमोता मथंगदा सीरियल नंबर 331 अमरजित थांगजम serial number 322 गायत्री थोकसोम serial number 333 नावरेम लोयुम्बा मैतई serial number 334 बचेंदरी लुआंगथेम दुगा serial number 335 लैमहल लाइसम दुगा serial number 336 बलादेवी है जे कमेंट पिबिरकपनी serial number 337 रोमिला डायरी serial number 338 रोसिबिना मुतुम दुगा serial number 339 लाइसम निकोलास कमेंट अदुम पिबिरई serial number 340 चंगाई वारी सिदमु लेप्सगिगे कमेंट अमु पारके अदो ब्रो पुंग कयादनो पुंग आई अदुम नक्सला कांदा अदुम लाउथोरके लाइव से थारको अयामना अयुकी पुंग 10 दा थारकनी केम्बा थारकता तारगना नुंदांगी पुंग निपान मखाइदा थाजगनी अनीजिगी मनुंगदा अमदा सुंगसोय सोयदना लाइव से अदुम थारकनी मयाम गाइबियु गांधी निथौजम थैंक्स होय गांधी आई वेलकम तौजरी ज्ञान तारमनेना खल्ले अदु गांधी इसाजे लकी ड्रो लिस्ट चंदब माली चंदबगीदमक सब्सक्राइब हाना तौबिरो अदुगा थागलिबा वारी सिंगजुता कमेंट तौसनबिरो अदुगा इसागी लिस्ट चंदबा अदुगा लकी ड्रो सिजु सरु याबियु मथंग serial number चथजरागे serial number 341 दा असेम अस्मा सानी आबा serial number 341 अस्मा सानी अदुगा serial number 342 जोयश्री मोयरांगथेम अदुगा serial number 343 मयंगबम नावबा serial number 344 इबोयामा नावरेम
ꯁꯦꯔꯦꯜ ꯅꯝꯕꯔ 345 ꯄꯨꯁꯄꯥ ꯗꯦꯕꯤ ꯀꯃꯦꯟ ꯌꯥꯝ ꯄꯤꯔꯛꯄ ꯑꯩꯒꯤꯅ ꯌꯥꯝ ꯀꯟꯅ ꯍꯪꯉꯝꯕꯗꯨꯅꯤ ꯄꯨꯁꯄꯥ ꯅꯪꯒꯤ ꯂꯤꯁꯁꯦ ꯁꯦꯔꯦꯜ ꯅꯝꯕꯔ 345ꯇ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯁꯦꯔꯦꯜ ꯅꯝꯕꯔ 346ꯇ ꯕꯤꯖꯥ ꯀꯥꯃꯩ ꯁꯤꯁꯨ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏ ꯃꯊꯪ ꯁꯦꯔꯦꯜ ꯅꯝꯕर 347 ꯌꯨꯝꯅꯥꯝ ꯁꯣꯐꯤꯌꯥꯅ ꯑꯅꯤꯔꯛ ꯊꯥꯔꯒ ꯂꯩ ꯃꯥꯒꯤ ꯑꯦꯀꯥꯎꯟꯒꯤ ꯃꯃꯤꯡꯁꯦ ꯁꯦꯔꯦꯜ ꯅꯝꯕर 348 ꯃꯅꯤ ꯅꯤꯡꯊꯧꯖꯝ ꯁꯦꯔꯦꯜ ꯅꯝꯕर 349 ꯀꯩꯁꯥꯝ ꯑꯟꯖꯂꯤ ꯑꯗꯨꯒ ꯁꯦꯔꯤꯌꯜ ꯅꯝꯕꯔ 350 ꯔꯤꯇꯥ ꯌꯨꯝꯅꯥꯝ ꯁꯤꯗ ꯑꯃꯨꯛ ꯂꯦꯞꯆꯈꯤꯒꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯂꯥꯛꯄ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯛꯀꯦ ꯄ꯭ꯔꯤꯌꯣ ꯍꯥꯎꯕꯝ ꯄꯥꯊꯣꯛꯄ ꯂꯣꯏꯔꯒ ꯀꯔꯤ ꯁꯟꯇꯣꯛꯇꯣꯏꯅꯣ ꯕ꯭ꯔꯣ ꯂꯥꯏꯞꯁꯤꯕꯣ ꯀꯩꯁꯨꯝ ꯁꯟꯇꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄ꯭ꯔꯤꯌꯣ ꯍꯥꯎꯕꯝ ꯁꯤꯗꯤ ꯂꯛꯀꯤ ꯗ꯭ꯔꯣꯒꯤ ꯂꯤꯁ ꯈꯛꯇꯅꯤ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒ ꯋꯥꯔꯤꯒꯤ ꯆꯦꯅꯦꯜꯅꯤꯅ ꯐꯤꯂꯝ ꯀꯩꯀꯩ ꯊꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯗꯦ ꯂꯥꯏꯞꯁꯤꯁꯨ ꯌꯥꯝ ꯇꯣꯏꯅ ꯊꯥꯖꯕ ꯅꯠꯇꯦ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯃ ꯇꯧꯖꯒꯗꯧꯔꯤ ꯆꯦꯅꯦꯜꯁꯤꯅ ꯆꯍꯤ ꯑꯃ ꯐꯥꯔꯛꯄꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯎꯒꯗꯕ ꯃꯤꯒꯤ ꯂꯤꯁꯇꯣ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯂꯤꯁꯁꯦ ꯂꯥꯎꯊꯣꯛꯆꯕꯅꯤ ꯑꯗꯨꯒꯤꯅꯤ ꯂꯥꯏꯞ ꯊꯥꯖꯔꯤꯁꯦ ꯑꯇꯩ ꯀꯩꯝ ꯇꯧꯒꯗꯕ ꯂꯩꯇꯦ ꯑꯗꯨ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯔꯛꯄ ꯌꯥꯔꯕ꯭ꯔꯥ ꯃꯌꯥꯝ ꯕ꯭ꯔꯣ ꯉꯁꯤꯗꯤ ꯋꯥꯔꯤ ꯊꯥꯔꯛꯂꯔꯣꯏꯗ꯭ꯔꯣ ꯗꯤ ꯁꯜꯃꯥꯟ ꯈꯥꯟ ꯉꯁꯤꯁꯦ ꯋꯥꯔꯤꯁꯦ ꯌꯥꯔꯒꯗꯤ ꯊꯥꯒꯠꯀꯦꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯔꯥꯏꯇꯔꯗꯣ ꯄꯥꯎ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯥ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯊꯥꯔꯛꯇ꯭ꯔꯤ ꯋꯥꯔꯤꯁꯦ ꯀꯩꯒꯨꯝꯕ ꯋꯥꯔꯤꯁꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯐꯖꯅ ꯂꯣꯏꯅꯕ ꯊꯥꯔꯛ ꯇꯥꯔꯗꯤ ꯋꯥꯔꯤꯁꯦ ꯁꯣꯏꯗꯕꯤ ꯍꯥꯄꯛꯀꯅꯤ ꯀꯩꯒꯨꯝꯕ ꯊꯥꯛꯇ ꯇꯥꯔꯒꯗꯤ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯒꯤ ꯃꯔꯝ ꯑꯝꯇ ꯍꯥꯏꯍꯧꯒꯦ ꯋꯥꯔꯤꯁꯤꯕꯨ ꯏꯔꯤꯕ ꯔꯥꯏꯇꯔꯒꯤ ꯏꯃꯨꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯁꯥꯒꯩꯒꯤ ꯃꯤ ꯂꯩꯇꯕ ꯑꯃ ꯌꯥꯎꯋꯦ ꯑꯗꯨ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯦ ꯍꯣꯔꯦꯟ ꯊꯥꯔꯛꯄ ꯉꯝꯕ ꯌꯥꯏ ꯉꯝꯗꯕ ꯌꯥꯏꯅ ꯍꯥꯏ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯥꯔꯛꯑꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯃꯊꯪꯗ ꯖꯣꯏ ꯀꯔꯤ ꯂꯛꯀꯤ ꯗ꯭ꯔꯣꯅꯣ ꯑꯩꯗꯤ ꯍꯟꯗꯛꯁꯦ ꯐꯣꯟ ꯀꯌꯥ ꯄꯥꯏꯗ꯭ꯔꯦ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯑꯩ ꯍꯟꯖꯟꯅ ꯍꯥꯏꯖꯔꯕꯅꯦ ꯑꯗꯣ ꯁꯝꯂꯞꯅ ꯍꯥꯏꯖꯔꯒꯦ ꯖꯣꯏ ꯆꯦꯅꯦꯜꯁꯤꯒꯤ ꯆꯍꯤ ꯑꯃ ꯐꯥꯔꯛꯄꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯇꯧꯒꯗꯕꯅ ꯅꯕꯦꯝꯕꯔꯒꯤ ꯐꯥꯔꯁ ꯋꯤꯛꯇ ꯑꯗꯨꯒ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯌꯥꯎꯒꯦ ꯍꯥꯏꯔꯒꯅ ꯏꯁꯥ ꯍꯥꯟꯅ ꯆꯦꯅꯦꯜꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯕꯤꯔꯣ ꯃꯊꯪꯗ ꯊꯥꯒꯠꯂꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯁꯦꯔꯤꯌꯜ ꯂꯤꯁ ꯑꯃ ꯐꯪꯒꯅꯤ ꯁꯤꯗ ꯑꯗꯨꯝ ꯇꯦꯟꯁꯤꯟꯖꯔꯒꯦ ꯑꯗꯣ ꯂꯥꯏꯞꯁꯤꯁꯨ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯂꯤꯁ ꯃꯈꯥ ꯑꯃꯨꯛ ꯂꯥꯎꯊꯣꯔꯛꯑꯒꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯃꯤ ꯃꯃꯤꯡ 10 ꯑꯃꯒ ꯂꯥꯎꯊꯣꯛꯑꯝꯈꯤꯒꯦ ꯑꯗꯨꯒ ꯂꯥꯏꯞꯁꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝꯒ ꯑꯄꯦꯟꯄꯦꯟꯗ ꯏꯟꯇꯔꯦꯛ ꯉꯥꯏꯍꯥꯛ ꯇꯧꯈꯤꯖꯩ ꯃꯈꯥ ꯆꯠꯊꯔꯒꯦ ꯁꯦꯔꯤꯌꯜ ꯅꯝꯕꯔ 351 ꯏꯅꯥꯎ ꯑꯦꯂꯥꯡꯕꯝ ꯑꯗꯨꯒ ꯁꯦꯔꯤꯌꯜ ꯅꯝꯕꯔ 352 ꯑꯦꯜꯕꯤꯁ ꯁꯤ ꯀꯃꯦꯟ ꯌꯥꯝ ꯄꯤꯔꯛꯄꯅꯤ ꯃꯊꯪꯗ ꯁꯦꯔꯤꯌꯜ ꯅꯝꯕꯔ 353 ꯇꯥꯏꯕꯪ ꯉꯥꯟꯕ ꯁꯦꯔꯤꯌꯜ ꯅꯝꯕꯔ 354 ꯈꯨꯠꯀꯤ ꯂꯩꯇꯦꯡ ꯑꯅ ꯍꯥꯡꯕꯅꯤ ꯀꯃꯦꯟ ꯌꯥꯝ ꯄꯤꯕꯤꯔꯛꯏ 355 ꯑꯣꯃꯤꯇꯥ ꯇꯈꯦꯜꯂꯝꯕꯝ ꯑꯗꯨꯒ ꯁꯦꯔꯤꯌꯜ ꯅꯝꯕꯔ 356 ꯖꯍꯤꯠ ꯑꯅ ꯂꯩ ꯃꯥꯒꯤꯁꯦ ꯁꯦꯔꯤꯌꯜ ꯅꯝꯕꯔ 357 ꯑꯥꯏ ꯑꯦꯝ ꯗꯦꯟꯖꯔ ꯍꯥꯏ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯥꯏ ꯑꯦꯝ ꯗꯦꯟꯖꯔ ꯍꯥꯏ ꯃꯃꯤꯡ ꯑꯣꯏ ꯀꯔꯤ ꯀꯧꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯥꯏ ꯑꯦꯝ ꯗꯦꯟꯖꯔꯒꯤ ꯂꯤꯁꯁꯦ 357 ꯂꯩꯔꯝꯃꯦ ꯃꯊꯪ ꯁꯦꯔꯤꯌꯜ ꯅꯝꯕꯔ 358ꯇ ꯑꯦꯔꯤꯅꯥ ꯊꯣꯛꯁꯣꯝ ꯃꯊꯪꯗ ꯁꯦꯔꯤꯌꯜ ꯅꯝꯕꯔ 359 ꯍꯧꯖꯤꯛꯀꯤꯗꯣ ꯁꯦꯔꯤꯌꯜ ꯅꯝꯕꯔ 358ꯇ ꯑꯦꯔꯤꯅꯥ ꯊꯣꯛꯁꯣꯝ ꯑꯗꯨꯒ 359ꯗ ꯄ꯭ꯔꯣꯕꯥꯀꯔ ꯁꯤꯡꯍꯥꯁꯦ ꯅꯨꯡꯇꯤꯒꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯣꯕꯥꯀꯔ ꯁꯦꯔꯤꯌꯜ ꯅꯝꯕꯔ 360 ꯅꯥꯎꯔꯦꯝ ꯃꯦꯛꯁ ꯁꯤꯐꯧꯇ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯤꯁ ꯂꯥꯎꯊꯣꯛꯄꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯄꯨꯡ 9:30ꯗ ꯑꯃꯨꯛ ꯃꯈꯥ ꯑꯋꯥꯠꯄꯗꯣ ꯉꯥꯏꯕꯤꯔꯝꯃꯣ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯗꯌꯥꯅ ꯂꯩꯊꯥꯡꯕꯝ ꯑꯩꯗꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯇꯅꯤ ꯇꯥꯔꯤꯁꯦ ꯍꯧꯔꯦ ꯍꯣꯔꯦꯟ ꯊꯥꯔꯛꯇ꯭ꯔꯗꯤ ꯋꯥꯅꯤ ꯍꯣꯏ ꯍꯣꯔꯦꯟꯁꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯔꯥꯏꯇꯔꯒꯤ ꯀꯩꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯂꯩꯔꯦ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯣꯏꯕ ꯃꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯋꯦ ꯑꯗꯨꯅ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤꯗꯣ ꯃꯥꯅ ꯍꯥꯏꯔꯛꯄꯗ ꯊꯥꯔꯛꯄ ꯉꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯉꯝꯗꯕ ꯌꯥꯏꯅ ꯍꯥꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯔꯦꯟꯁꯦ ꯑꯩ ꯋꯥꯔꯤ ꯍꯥꯄꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯍꯥꯄꯛꯑꯣꯏꯁꯦ ꯅꯨꯡꯗꯥꯡꯒꯤ ꯂꯥꯏꯞ ꯊꯥꯔꯛꯄꯗ ꯑꯣꯏꯅ ꯂꯥꯎꯊꯣꯛꯆꯔꯒꯦ ꯍꯧꯖꯤꯛꯀꯤ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯕꯤꯔꯒꯦ ꯑꯝꯇ ꯃꯊꯪ ꯂꯥꯏꯞꯇ ꯂꯩꯔꯤꯉꯩꯁꯦ ꯈꯨꯝꯕꯤꯔꯛꯑꯣ .
ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯪꯕꯤꯔꯛꯑꯣ ꯀꯃꯦꯟꯗꯗꯤ ꯌꯥꯝ ꯍꯪꯉꯦ ꯑꯗꯨꯒ ꯂꯥꯏꯚ ꯊꯥꯔꯀꯥꯟꯗꯗꯤ ꯀꯩꯀꯩ ꯈꯪꯅꯤꯡꯕ ꯀꯩꯀꯩ ꯂꯩꯔꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯗ ꯍꯥꯏꯔꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯗꯩꯗ ꯂꯥꯏꯚꯁꯤꯗ ꯊꯥꯔꯤꯉꯩ ꯏꯁꯥꯅ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯟꯁꯔ ꯄꯤꯖꯔꯛꯑꯒꯦ ꯃꯌꯥꯝ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒ ꯀꯩꯀꯩ ꯆꯦꯅꯦꯜꯁꯤꯒꯤ ꯃꯔꯝꯗ ꯍꯪꯅꯤꯡꯕ ꯂꯩꯔꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩꯝ ꯂꯩꯇ ꯇꯥꯔꯗꯤ ꯂꯥꯏꯚꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦꯅ ꯇꯧꯕꯅꯤ ꯑꯦꯜꯖꯣꯏ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯗꯣꯏ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏ ꯍꯟꯗꯛꯇꯤ ꯍꯥꯏꯕ ꯃꯥꯜꯂꯦ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯍꯧꯕꯝ ꯀꯃꯦꯟ ꯀꯌꯥ ꯊꯥꯔꯛꯀꯗ꯭ꯔꯣ ꯌꯥꯎꯕ ꯌꯥꯒꯦ ꯚꯤꯗꯤꯑꯣ ꯍꯧꯕꯝ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯄꯤꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯗꯤ ꯀꯃꯦꯟꯁꯦ ꯁꯣꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔ ꯃꯇꯨꯡꯗ ꯋꯥꯔꯤ ꯊꯥꯒꯠꯂꯤꯗꯨꯗ ꯀꯃꯦꯟ ꯑꯃꯨꯛꯇꯪ ꯄꯤꯔꯒ ꯑꯗꯨꯝ ꯂꯥꯏꯚꯁꯦ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯊꯥꯒꯠꯂꯤꯀꯥꯟꯗꯨꯗ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯑꯩꯅ ꯈꯧꯔꯥꯡꯅꯉꯥꯏ ꯀꯩꯒꯤꯅꯣꯗ ꯋꯥꯔꯤꯁꯤꯒ ꯑꯁꯣꯏ ꯁꯣꯏꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯔꯛꯑꯀꯥꯟꯗ ꯈꯪꯗꯣꯏꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯋꯥꯔꯤ ꯃꯌꯥꯝꯗ ꯇꯥꯍꯜꯂꯤꯅꯦꯅ ꯁꯨꯝ ꯄꯪꯄꯥꯗ ꯄꯥꯕ ꯃꯤꯅ ꯇꯥꯅꯤꯡꯉꯤ ꯇꯥꯅꯤꯡꯗꯦꯅ ꯑꯗꯣ ꯀꯃꯦꯟꯗ ꯐꯖꯅ ꯍꯥꯏꯔꯀꯥꯟꯗ ꯑꯁꯣꯏ ꯁꯣꯏꯗꯗꯨ ꯁꯦꯝꯗꯣꯛꯇꯣꯏꯅꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩ ꯋꯥꯔꯤꯁꯦ ꯁꯨꯡꯇꯥ ꯇꯥꯗꯕ ꯍꯧꯕꯗꯒꯤ ꯆꯦꯅꯦꯜꯁꯤꯗ ꯋꯥꯔꯤ ꯍꯦꯛ ꯑꯞꯂꯣꯗ ꯂꯣꯏꯕꯒ ꯗꯤꯁꯂꯥꯏꯛꯁꯦ ꯍꯥꯟꯅ ꯅꯝꯃꯛꯄ ꯗꯤꯁꯂꯥꯏꯛꯇ ꯅꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯃꯦꯟ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯅꯪꯅ ꯇꯧꯔꯤꯕ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯁꯤ ꯇꯧꯋꯤꯗꯣ ꯑꯗꯨ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯋꯥꯔꯤ ꯇꯥꯗꯕꯤꯗ ꯗꯤꯁꯂꯥꯏꯛ ꯅꯝꯕ ꯃꯤ ꯑꯅꯤ ꯂꯩ ꯃꯣꯏ ꯑꯅꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯦ ꯋꯥꯔꯤꯁꯦ ꯍꯦꯛ ꯊꯥꯒꯠꯄꯒ ꯗꯤꯁꯂꯥꯏꯛꯁꯦ ꯃꯣꯏ ꯑꯅꯤꯅ ꯍꯥꯟꯅ ꯅꯝꯃꯦ ꯃꯣꯏ ꯑꯅꯤꯁꯦ ꯅꯣꯡꯃ ꯆꯥꯛ ꯀꯧꯖꯒꯦ ꯗꯤꯁꯂꯥꯏꯛ ꯅꯝꯃꯤꯕ ꯑꯅꯤꯗꯣ ꯑꯩꯗꯤ ꯉꯥ ꯆꯥꯔꯦ ꯕ꯭ꯔꯗꯔ ꯑꯩꯗꯤ ꯀꯥꯡꯉꯧ ꯑꯃ ꯁꯧꯒ꯭ꯔꯤ ꯑꯃꯒ ꯑꯦꯝ.ꯗꯤ ꯁꯜꯃꯥꯟ ꯈꯥꯟ ꯃꯊꯪꯗ ꯗꯌꯥꯅ ꯂꯩꯊꯥꯡꯕꯝ ꯀꯥꯡꯁꯣꯏ ꯆꯥꯏ ꯍꯣꯔꯦꯟ ꯂꯤꯁ ꯉꯥꯏꯔꯝꯃꯒꯦ ꯍꯣꯏ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯇꯩ ꯑꯗꯣ ꯕ꯭ꯔꯣꯅ ꯆꯦꯅꯦꯜꯁꯦ ꯍꯥꯡꯕꯗ ꯕ꯭ꯔꯣ ꯀꯩ ꯋꯥꯈꯜ ꯐꯥꯎꯕꯤꯒꯦ ꯊꯣꯏꯊꯣꯏ ꯂꯣꯡꯖꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯍꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯃꯃꯥꯡꯗꯁꯨ ꯁꯤꯌꯔ ꯇꯧꯋꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯔꯝꯒꯦ ꯆꯦꯅꯦꯜꯁꯦ ꯍꯥꯡꯈꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩ ꯍꯥꯟꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯆꯦꯅꯦꯜ ꯍꯥꯡꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯅꯣꯂꯦꯖ ꯀꯩꯝ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯀꯩꯀꯩ ꯗ꯭ꯔꯃꯥꯇꯤꯛ ꯀꯩꯀꯩ ꯇꯝꯕ ꯈꯣꯠꯄ ꯀꯩꯝ ꯂꯩꯇꯦ ꯑꯩ ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯐꯦꯃꯤꯂꯤꯗ ꯕꯤꯂꯣꯡꯁ ꯇꯧꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯣꯔꯐꯥꯟꯒ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡ ꯍꯥꯏ ꯃꯈꯣꯏꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯒꯦꯅ ꯈꯜꯂꯦ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯀꯥꯟꯗ ꯑꯩꯒꯤ ꯑꯉꯝꯕ ꯍꯥꯏꯇꯥꯔꯦ ꯀꯩꯒꯨꯝꯕ ꯆꯦꯅꯦꯜ ꯑꯃ ꯇꯧꯔꯀꯥꯟꯗ ꯌꯨꯇꯨꯞꯁꯤꯗꯒꯤ ꯏꯟꯀꯝ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯐꯪꯕ ꯌꯥꯏ ꯃꯥꯏ ꯄꯥꯛ ꯇꯥꯔꯗꯤ ꯑꯗꯨꯗꯩ ꯐꯪꯉꯛ ꯇꯥꯔꯗꯤ ꯍꯥꯏꯔꯤꯕ ꯑꯣꯜ ꯑꯦꯖ ꯍꯣꯝꯒ ꯑꯣꯔꯐꯥꯟꯒꯤꯗꯨꯗ ꯑꯩ ꯁꯤꯗꯩ ꯐꯪꯉꯛꯄ ꯄꯩꯁꯥꯁꯦ ꯑꯩꯅ ꯗꯣꯅꯦꯠ ꯇꯧꯔꯒ ꯃꯇꯦꯡ ꯈꯔ ꯄꯥꯡꯒꯦꯅ ꯈꯟꯈꯤꯕ ꯂꯩ ꯑꯗꯨꯗꯒꯤ ꯆꯦꯅꯦꯜꯁꯦ ꯊꯑꯣꯏꯅ ꯍꯥꯡꯈꯤꯕꯅꯤ ꯆꯦꯅꯦꯜꯁꯦ ꯍꯥꯡꯕ ꯃꯇꯝꯗ ꯃꯤ ꯋꯥꯁꯨ ꯌꯥꯝ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯗꯤ ꯑꯈꯥꯡ ꯀꯟꯕ ꯍꯣꯠꯅꯕ ꯀꯟꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯊꯤꯅ ꯉꯥꯡꯉꯛꯄ ꯌꯥꯎꯋꯤ ꯐꯖꯅ ꯑꯗꯨꯝ ꯏꯟꯀꯔꯦꯖ ꯇꯧꯕꯤꯔꯛꯄ ꯌꯥꯎꯋꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯃꯔꯛꯇ ꯗꯩꯅꯥ ꯑꯩꯗꯤ ꯍꯋꯥꯏ ꯆꯥꯔꯦ ꯕ꯭ꯔꯣ ꯍꯣ ꯁꯦꯕꯣꯠ ꯊꯣꯡꯕ ꯆꯥꯏ ꯕ꯭ꯔꯣ ꯍꯣꯏ ꯍꯤꯖꯝ ꯗꯤꯡꯀꯨ ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯁꯦ ꯃꯌꯥꯡ ꯏꯝꯐꯥꯜ ꯍꯥꯏꯕ ꯂꯝꯗꯨꯗꯒꯤꯅꯤ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯤꯡꯅ ꯆꯕꯨꯡ ꯀꯝꯄꯅꯤ ꯃꯈꯥ ꯂꯩꯀꯥꯏ ꯃꯌꯥꯝꯁꯦ ꯂꯥꯏꯚꯁꯦ ꯂꯤꯁꯁꯨ ꯂꯥꯎꯊꯣꯛꯄ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯅꯤꯡꯉꯦ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯗꯤꯁꯂꯥꯏꯛ ꯅꯝꯃꯤꯕ ꯑꯅꯤꯁꯤꯗ ꯂꯩꯔꯗꯤ ꯀꯩ ꯆꯥꯅꯤꯡꯉꯤ ꯍꯥꯏꯈ꯭ꯔꯣ ꯆꯥꯛ ꯀꯧꯅꯤ ꯍꯥꯏꯁꯦ ꯍꯣꯏ ꯗꯤꯁꯂꯥꯏꯛ ꯅꯝꯃꯤꯕ ꯑꯅꯤꯗꯣ ꯑꯩ ꯁꯤꯗ ꯌꯥꯎꯕꯤ ꯇꯥꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯅꯣꯡꯃ ꯆꯥꯛ ꯐꯖꯅ ꯀꯧꯖꯔꯒꯦ ꯋꯥꯔꯤ ꯁꯨꯡꯇꯥ ꯇꯥꯗꯕꯤꯗ ꯗꯤꯁꯂꯥꯏꯛ ꯍꯥꯟꯅ ꯅꯝꯕ ꯃꯤ ꯑꯅꯤ ꯂꯩꯕꯅꯤ ꯆꯦꯅꯦꯜꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ ꯍꯣꯠꯅꯕꯤꯌꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯖꯍꯤꯠ ꯅꯪꯒꯤ ꯂꯤꯁ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏꯁꯦ ꯍꯥꯏ ꯖꯍꯤꯠ ꯑꯦꯝ.ꯗꯤ ꯁꯜꯃꯥꯟ ꯈꯥꯟ ꯃꯇꯝ ꯀꯨꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯕ꯭ꯔꯣ ꯍꯣꯏ ꯍꯤꯖꯝ ꯗꯤꯡꯀꯨ ꯕ꯭ꯔꯣ ꯋꯥꯔꯤ ꯉꯥꯏꯔꯝꯃꯒꯦ ꯍꯣꯏ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯚꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯧꯕꯤꯃꯟ ꯈꯪꯒꯣꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯋꯥꯔꯤ ꯇꯦꯟꯕꯒꯤ ꯑꯩ ꯁꯦꯡꯗꯣꯛꯆꯈ꯭ꯔꯕꯅꯤ ꯋꯥꯔꯤꯁꯦ ꯅꯨꯡꯇꯤꯒꯤ ꯋꯥꯆꯞꯀꯤ ꯈꯨꯊꯥꯡꯗ ꯊꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯋꯥꯔꯤꯁꯦ ꯇꯦꯟ ꯍꯥꯞꯄꯦ ꯌꯥꯝ ꯁꯥꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯋꯥꯔꯤꯁꯦ ꯍꯥꯄꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯍꯥꯄꯛꯇꯕ ꯌꯥꯏ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯔꯥꯏꯇꯔꯒꯤ ꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯁꯥꯒꯩꯗ ꯃꯤ ꯂꯩꯇꯕ ꯑꯁꯤ ꯑꯅꯥ ꯊꯣꯛꯄ ꯌꯥꯎꯕꯗ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯄ꯭ꯔꯤꯌꯣ ꯍꯧꯕꯝ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯤ ꯏꯔꯣꯟꯕ ꯆꯥꯏ ꯊꯣꯏꯊꯣꯏ ꯂꯣꯡꯖꯝ ꯑꯗꯨ ꯑꯩꯈꯣꯏꯒ ꯅꯛꯅꯔꯦ ꯑꯗꯣ ꯃꯤꯡ ꯍꯥꯏꯕꯤꯔꯣ
ꯆꯦꯅꯦꯜ ꯇꯧꯖꯔꯤꯕ ꯋꯥꯔꯤ ꯄꯥꯖꯔꯤꯕꯁꯦ ꯄ꯭ꯔꯕꯤꯜ ꯊꯣꯉꯥꯝꯑꯅ ꯆꯥꯎꯅ ꯊꯥꯕꯅꯤ ꯋꯥꯔꯤ ꯍꯧꯔꯛꯄꯗ ꯑꯗꯨꯒꯤ ꯄ꯭ꯔꯕꯤꯜ ꯊꯣꯉꯥꯝꯗꯣ ꯑꯩ ꯏꯁꯥꯁꯤꯅꯤ ꯕꯥꯏ ꯕꯥꯏ ꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯤ ꯍꯣꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯥꯏꯞꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯕꯥꯏ ꯕꯥꯏ